Pmjay Chatnararoi Haiba Wafam Asi Leingakna ATHUBADA Mityeng Changbiyu HAINA Social Worker SHANJOY AHANTHEM na FONGDORAKLI Maakna press thadorokpa video footage samada makha taraduna Cmht Amadi Ayushman Bharat Pmjay scheme ani asigi makhada state asigi lairaba imung kayana ana laengi khudong chaba kaya lisangani tarani pandagi fangduna lakli manipur gi oina diagnostic center sing yauna private hospital ni fohumdoida scheme ani sigi khudong chaba November 10 gi makhata na fanghalaroi haina Association of Health Care Provider India Manipur State Chapter gi maikedi Fongdorakli Wafam Asi Leingakna Association asigi maikedi State Amadi Central Government Health Scheme ani sigi makhada khudong chaba fanghaliba private hospital Singda Pithokpam Thokpa Atonba Senfam Sing matam sangna pithok raktabadagi firabasi lorakpani haina pauche Singda Fongdorakli masida hojiki oina lana maram oiraga awaba mayoknariba lairaba imung kayana ana ayek yarakpada layengbagi khudong chaba fanghaliba card ani asi makhatana private hospital Singda Chatnararoi Haiba Wafam Asi state asida layengba ngamdanaba ka hena misimina thogalagani haina mipaiba Fongdorakli maramasina state amadi central government na private hospital Singda pithokpam thokpa atonba senfam sing athubada pithok piduna makhatana scheme ani asiki khudong chaba lairaba miyamda fanghanbiyo haina mari lenaba Singda appeal tawrakli lamdam sigi laibak thiba thogo magi makhabigi leirakrabani oi makogi jana thangnana ba phirol ate hingnana bagi makogi leinana bagi adu sing aduna khar compromise tawraga su makoi ningba thungdana hingaga laga su lenduna laga su particularly achoba anaba operation tawgadaba nung leibagi natraga brain tumor gi heart ki hojik su heart hoba IDP family ama adudagidi ana awana se dagimati yamre adudagidi kidney dialysis tawgadaba adi cancer na bagi awana mayam sigumba mapung oina akanba na basingdadi particularly IDP singi family singdadi state sarkar na akanaba health ki ana layengi senthang bibiba financially properly adequately at tawiba Mityeng Changbiyu mathau tai haibasi ai hananasu ai appeal tawraga laksabani ngasisu amuka hanna mari leinaba state government amasung mari leinaba punamakta ai appeal tawjari yamna ware IDP singda anaba yarku matamda lawsing yonsiarsu buffer zone gi wangda leithokre yonba yade adu makoi awaba singse amutang ubiraga yaragadi athuba matamda sigumba special health ki scheme mama particularly akoi IDP singi damakta state government amasigi thorang masembiu hojik phaba masigi thorang aina khangjaba knowledge da hojik phaba gi desigi thorang se leitabra haina aina kaigumba leramdaba taragadi masi leramda taragadi okay hojik phaba da phangba information ri maje leibagi keno oide aduna leramdaba taragadi atobu matamda masi sembire haraga IDP singna awa ana layengi operation tawdaba achoba medical episode adugumba ana ai mayo marku matamda state sarkar gi maikaidagi akhanaba matik chaba senthang gi financial aid tawbiu habesi matang